Manipur Legislative Assembly ki MLAs singi mathakta state asida housing oiriba political gi charangnaba asigi khudong chaba lauraga lanna uhanba yaba thawong sing chathaba Manipur police na thengnare maramasina asiguma thawong sing chathariba miyoi sing asigi mathakta logi oiba thabak thauram sing lokhatle haina Manipur police na hairi social media da thagatpa Manipur police ki post amagi matung inna political gi oiba charangnaba asigi khudong chaba lauduna MLAs singbu lanna uhanabagi damak toina phone tawsilakpagi wakat police na fangle hiramasiga mari lenana Imphal police station da FIR amasu lokhatle loinana thizin humzin bagi thabak makhatana chathari hairi Impact TV ki program singa si live amade recorded YouTube te yang bigi haiba targadi YouTube ta dangba gi mohta ahan basi GPA da wena lapiro GPA gi search bar da koina Play Store hadana type ta view tole sida Play Store recharge code sida type ta makha buy option yang buy sida sang biro aduga lupa yang khema pandu type ta biro aduga okay ta biro tick to nambiraga pay 59 rupees ta nambiro adu matung da confirm purchase nambiro adu matung da koi gi GPA gi password ta hapiro haiba tare okay nambiro adu matung sang ngatang ngai view loidri mafum sida Play Store recharge code ki hek makha sida use code adana button ma thola kini button da tholok ngai view thole hojik blue color ki use code adana masida nambiro adu matung da account confirm successfully redeemed dana la sida GPA gi mathok lore GPA gi mathok lore matung hojik YouTube ta sang si YouTube ki app ta handok piro YouTube ta sang biro Impact TV type ta biro adu Impact TV gi video nambi mohta logo da nambiro adu logo sum join button da nambiro adagi join Impact Silver la mani join nambiro matung sida masai akoina GPA te pikhiba paisa to sida tholani Google Play balance 59 rupees adana subscribe nam matung Gmail gi password to isagi GPA da amadi YouTube ta sina biriba adumna ba Gmail gi password to masida option biro verify nambiro adubu yes always nambiro okay to biro no thanks nambiro Impact TV welcome message tole see perks nambiro adredi we Impact TV gi members only videos mayam live thari ba amade recorded thagle mayam selo yang